ꯃꯩꯇꯩꯁꯤꯡꯒꯤ ꯃꯐꯝꯗꯒꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯈꯠꯄꯤꯈ꯭ꯔꯦ ꯁꯤꯟꯅꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯃꯥꯏꯀꯩ ꯑꯃꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯄꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯃꯤ ꯎꯕ ꯐꯪꯖꯗꯦ ꯂꯣꯏꯅꯅ ꯂꯧꯈꯠꯂꯤꯕ ꯈꯔꯗꯨꯗꯤ ꯂꯣꯀꯦꯜ ꯃꯦꯗꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯍꯨꯝ 2025ꯀꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯖꯔꯤꯕ ꯅꯤꯁꯥꯕꯟ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯛꯂꯪ ꯍꯧꯔꯝ ꯈꯨꯅꯧ ꯑꯟꯇꯣꯡ ꯈꯨꯝꯕꯜ ꯁꯥꯏꯔꯦꯡ ꯈꯨꯜ ꯑꯩꯈꯣꯏ ꯈꯨꯜꯁꯤꯡꯁꯤꯒꯤ ꯅꯤꯁꯥꯕꯟ ꯃꯌꯥꯝꯁꯤ ꯄꯨꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯝꯖꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯦ 2023ꯒꯤ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛꯁꯤꯗ ꯁꯥꯟꯇꯤ ꯂꯩꯇꯅ ꯃꯤꯌꯥꯝꯁꯤꯡꯁꯤ ꯋꯥꯕ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯐꯝꯗꯒꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯈꯠꯄꯤꯈ꯭ꯔꯦ ꯁꯤꯟꯅꯕꯁꯨ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯃꯥꯏꯀꯩ ꯑꯃꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯄꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯃꯤ ꯎꯕ ꯐꯪꯖꯗꯦ ꯂꯣꯏꯅꯅ ꯂꯧꯈꯠꯂꯤꯕ ꯈꯔꯗꯨꯗꯤ ꯂꯣꯀꯦꯜ ꯃꯦꯗꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯤꯁꯤꯡꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯃꯔꯝꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯂꯧꯈꯠꯄꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯈꯨꯟꯉꯥꯛꯄ ꯀꯌꯥꯕꯨ ꯐꯥ ꯄꯨꯟꯗꯅ ꯇꯧꯔꯤ ꯑꯁꯣꯝꯒꯤ ꯁꯥꯏꯠꯀꯤꯗꯤ ꯀꯔꯤ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏꯒꯤꯁꯤ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯅ ꯈꯨꯠꯂꯥꯏ ꯂꯣꯏ ꯂꯧꯈꯠꯈ꯭ರೆ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯤꯁꯨ ꯐꯥꯈ꯭ꯔꯦ ꯃꯈꯣꯏꯒꯤꯅ ꯈꯨꯠꯂꯥꯏꯁꯨ ꯂꯧꯈꯠꯇ꯭ꯔꯦ ꯑꯗꯩꯗꯤ ꯐ꯭ꯔꯤꯗꯁꯨ ꯊꯥꯔꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯌꯦꯡꯉꯨ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯂꯩꯅꯔꯛꯇꯕ ꯃꯁꯦꯟ ꯉꯥꯛꯇ ꯑꯣꯏꯔꯛꯄꯅꯤꯅ ꯀꯅꯥꯅ ꯀꯅꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯗꯣꯏꯅꯣ ꯍꯥꯏꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯌꯦꯡꯉꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯉꯝꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯀꯨꯏꯅ ꯇꯧꯅꯔꯛꯑꯕꯅꯤna ꯁꯤꯁꯦ ꯌꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯕꯤꯗꯨꯅ ꯃꯁꯥꯒꯤ ꯃꯐꯝꯁꯤꯡꯗ ꯆꯞ ꯆꯥꯅ ꯍꯟꯖꯤꯟꯕꯤꯗꯨꯅ ꯁꯥꯟꯇꯤ ꯄꯨꯕꯤꯔꯛꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯄꯥꯛꯄꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯤꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯐꯥꯕꯁꯨ ꯇꯧꯕꯤꯒꯅꯨ ꯈꯨꯠꯂꯥꯏꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏ ꯁꯤꯟꯅꯈ꯭ꯔꯦ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯇꯧꯕꯤꯔꯒ ꯁꯥꯟꯇꯤꯁꯦ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯥꯀꯜ ꯑꯃꯗ ꯀꯥꯏꯗꯣꯛꯉꯒ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯔꯒ ꯑꯃꯅ ꯃꯥꯡꯉꯨ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ